Akashvani Imphal Nayani Devi ne pau pajari. Manipur Press Club lingkat ki bagi yang khai mathoi subam apo kuman tahoram ngasi Imphal gi major khulda leba Manipur Press Club ta pangthokre. All Manipur Working Journalists Union amjuna sinba tahoram asida amjugi calendar amasung diary su phongki Press Club ki hana secretary oiramba mioi sing ikai khumnabo utpagi tahoram amasu pangthokani. Tahoram asida MLA Yumnam Khemchan Khongban Tabam Ibomcha Sapam Kunjake Sor Information and Public Relations ki Director Ngangum Utam Editors Guild Manipur ki President Khogendra Khomdram amasung amjugi President Asem Bhakta Saruk Yakhi. India Meteorological Department na hairi Manipur yauna awangpok Raja Singh Uttar Pradesh Haryana Chandigarh Punjab Himachal Pradesh Orissa Jharkhand amasung Chhattisgarh gi mafam kharada ka hena leichil kungna thagani Madhya Pradesh amasung Bihar da leichin kungna thabaga mari leinana orange alert lauthokre Met Agency na hai awang thangwa Bharat ki Raja Singh Jharkhand West Bengal da ingbagi chang hingatkani Amarumda leibak asi mafam kaya da leichil kungna thabadagi rail gari chenbada akaiba thokle Indian Railways gi cherol amada hai Delhi tamna chatkadaba rail gari humphudra hena ubagi changwat padagi matam thingthana chenkhi Mahairoi singna parikya matamda pukning makhal charangnaba hanthanaba pandamda Central Board of Secondary Education na Psychosocial Counseling Support ngasidagi audokre ahanba tangkaki oina class 10 amasung 12 tamliba mahairoi singna chaihi asigi June ama phawba chathagani mahairoi singna toll free number 1800118004 da interactive voice response system ki khutangda English amasung Hindi lolda wari sanaba yagani mahiroi amasung mamampa singna tongan balam sing principals counselors psychologists amasung CBS sigi makada leiba school singi akhanaba mioi humphudra humdoina saba panel ga wari sanaba su yagani mioi humphudra humdoi sigi manungda humphuma tohina Bharat leibani aduka counselor tarani thoina Nepal Japan Qatar Oman amasung UAE da leibani Awang thangba Delhi gi Adarsh Nagar da DMRs ki quarter da mai chaglakpada chaihi tara khakta ngairi binupi macha ama yauna mioi ahum leikhidre thaudok asinga se ayuk anganbada thokhibani Punjab Police ki Anti Narcotics Task Force amasung BSF na ngasi heroin kilogram 18 hena fare Punjab Police ki DGP na hai thaudok asiga mari leina na mioi mari phare makhoi Pakistan da base tawbani makhoi mari gi manungda mioi amadi ngangkhoi lamda drug toina puthok puchin tawbada chenabani NDPS ki makhada FIR ma laukhatle makhata na ngangkhoi paringda drug karbar tawribasing thingnaba apunba kangbu asina thiu bagi thaba chathari Election Commission of India na hujik chathari special initiative revision ga iroina na Uttar Pradesh Rajya gi ona vote hadaba yagadaba voter jingi electoral roll list ngasi phonglagani list hasi hana mamang chahi gi December 13 da phongani ahina lauthokibani Raja adugi chief electoral officer Navdeep Rinbhana hai kanagumana electoral roll list sida yaningdaba leirabadi ngasidagi na mathang thagi taruk phawbengi manungda khanghalakba yagani mathang thagi 38 phawda wakat singi waroi sing purakani Final electoral roll na March 3 phongani Griha Mantri amasung Cooperation Mantri Amit Shah na ngasi New Delhi gi Bigyan Bhavan da Corporate Social Responsibility Conclave hudok lagani machi oiba chinjak phangan ba amasung machi oiba chinjak watpagi tahong anta hanbada Corporate Social Responsibility gi thaudang haibe iramda pangtokadaba mifam asigi pandamdi angang singda machi oiba chinjak chaba watpagi tahong sing anta hanba punna amasung anobo wakhallon ga loinana changchin minanaba khanabani mifam asi National Dairy Development Board sinbani masida Griha Mantri na Sel Bhilai Steel Plant Chhattisgarh gi Corporate Social Responsibility gi makhada paikatpa Give Milk Program gi ahumsuba phase hudokani masina Bhilai Steel Plant ki khoni gi akoiba mapam singda leiba sarkar gi school singda mahi tamliba angang lising mari romda kanaba phanghangani Paulo Jare